Matam amada nupa ahumkhak Swargagi konthongda laklamme. Swargagi konthongda lairiba santrising aduna makhoida hanglamme. Swarga sangba yananaba nakhoi nakhoigi punsida kari kari thabakti tawkhre asumna hange. Makhoi ahumgi maraktagi nupa amana asumna khumlakhi. Aihak dharmagi larik pumnamak haikhre maramaduna aihak swarga changnanabagi gun chelabani. Santrisingna hairamme. Nahakna dharmagi larik sing sinpha pujabani. Adubu nahaki nungtigi pusida laiwa amatang phauba thabak oina pangthokkhidre. Thabakta thabak oina pangthoktaba sumnagi wahaitagi oiba gyandi karisu kanade. Swargada nahaki leifam leite nahak chatkiba yaragani. Anisuba nupa aduna amuk haireklamme. Aihakti jaigi amasung zoga makhal sama samana khujing oiduna pangthokkhre. Aduga maduda aina achauba mingsat tankhrebani. Maramaduna aihakpu swargada sanghanbigadabani. Santrisingna hairamme. Nahakna pangthokriba jaiga amasung zoga sing adudi nasagi oijaba yengduna pangthokkiba ngaktani. Nahaksu swarga sangba yadre. Ahum suba nupa aduna yamna nolukna haijaраklamme. Aidi tolaba lauba misak ama oina laijarakpani. Aduga aina lambida chathok chasin tawriba miyoisingda pija pithak tawjai. Aduga amuksu darkar leiba matamda makhoida changjaphamsu pi. Mataw asum tawduna aina matam dugi leijaba kharadu atopa miyoisingduga yenaduna chamin thakminai. Aigi tanjarakpa singadu atopa singa sizinanabagidamak siam saraga leijabaduna aigi punsigi niyam amasung dharma karma oihalli. Masina aigi seksinna ngakchariba amata ngairaba sadhanane. Matamaduda santrising aduna hairamme. He nupa nahakti swarga sangba yare. Mataw asumna warisina asumbadu sengna ta'i. Larikki gyana natragana dharma karma singna maram oiraga aikhoina swarga phangba ngamloi. Atopa misingi nungainabagidamak kathokpa khaktana maram oiraga aikhoina swarga sangba yadauribani. Haujik amuk taminarasi Manipuri Phungawari Laifam amasung Sangha. Mamangaida sadanba nupa amana phajakraba tenawa anikhak pharaklamme. Mahakna tenawa amadi sa halaga yonba nupa amada yolamme. Aduga atopa tenawa dubuna Sri Haribu ningba Haridas amada yonsillamme. Tha tarukki matungda sadanba nupa aduna asum sathorakpa matamda sayonba nupa adugi dukan masadu uramme. Mahakna yokiba tenawadu hek nisinglaktuna sagi dukan manungda sangsillamme. Aduga inak hek naknana lairamba tenawaduna ayakpa khonjel galoinana pharo hatlo matup kaklo maset lauro haiduna hairakpa taramme. Sadanba nupadu tenawaduki wahaising adugi maramda khallaga sa dukandudagi adumak thoraklamme. Adudagidi mahakna atopa tenawaduki maramdasu yamna khangningba poklamme. Maramaduna Haridas ki leifamda sanglamme. Sarangda leiriba mangondagi leikhiba atopa tenawadudi yamna nungaina masasing khaplamme aduga hairamme. Lengsinbira'u Hare Krishna Hare Ram Rama Rama Hare Krishna. Sadanba nupa aduna tenawadu ubamaktada magi khoithumnaraba wahaisingdu tavada yamna nungairamme. Mahakna mayum halakpa matamda tenawa aniduna haikhiba waising adugi khonthok maong mata amadi wa masangda pungkhet khenaba mataw adubu khantharubada yamna ngaklamme. Tenawa amagi waising aduna sathina ka henba nungsi haitaba amadi yaningdaba ngakta oiramme. Aduga atopa tenawa adugedi khoithumnaraba asumba amasung pukling sumhaningai oiraba ngakta oiramme. Laifam amadi sangana khenaba pumnamaksi ohenkhibani. Mataw asumna marupsa nahakna tinariba marupsingdu kana-kanano haibasi masidagi nahak asi kanano haiba ngamdauribani. Maramasina sangha haibasina yamna maru oiba posak amakhak oiribani. Haujik taminarasi Prem Kumar Paunamgi Laphu Makhonggi Laidhi. Meragi Purnima numitni
ꯊꯥꯕꯜꯒꯤ ꯐꯖꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯄꯨꯔꯅꯤꯃꯥ ꯄꯨꯝꯅꯃꯛꯇꯒꯤ ꯃꯦꯔꯥ ꯊꯥꯅ ꯑꯊꯣꯏꯕꯅꯤꯗꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯂꯐꯨ ꯃꯈꯣꯡꯗꯨꯒꯤ ꯂꯨꯕꯥꯛ ꯑꯃꯗ ꯍꯥꯞꯂꯒ ꯌꯥꯎꯔꯤꯕ ꯊꯝꯕꯥꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯥꯟꯅꯖꯔꯝꯕ ꯂꯥꯏꯙꯤꯕꯤꯗꯣ ꯉꯁꯤꯗꯤ ꯃꯃꯤꯠꯇꯨ ꯇꯔꯪ ꯇꯔꯪ ꯄꯥꯡꯗꯨꯅ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯨ ꯌꯦꯡꯕꯒꯨꯝ ꯇꯧꯏ ꯊꯝꯕꯥꯜꯁꯨ ꯃꯥꯡꯒꯣꯜ ꯎꯈꯣꯛ ꯇꯤꯟꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯇꯣꯝꯇ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯊꯥꯕꯜꯗꯨꯗ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯆꯍꯤ 14-15 ꯁꯨꯖꯔꯦ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯃꯛ ꯁꯪꯈꯣꯜꯂꯤ ꯊꯝꯕꯥꯜ ꯍꯥꯏꯕ ꯃꯤꯡꯁꯤꯃꯛ ꯁꯛꯀ ꯍꯦꯛ ꯆꯞ ꯆꯥꯅꯩ ꯃꯇꯝ ꯑꯃ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯋꯥꯏ ꯇꯥꯅ ꯁꯥꯟꯅꯖꯔꯝꯕ ꯂꯥꯏꯙꯤꯁꯤꯡꯗꯨ ꯊꯝꯕꯥꯜꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯀꯁꯥꯔꯗꯒꯤ ꯏꯝꯐꯥꯜꯗ ꯊꯕꯛ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯥꯡ ꯈꯔ ꯁꯦꯟꯅ ꯀꯣꯜ ꯂꯤꯛ ꯈꯔ ꯐꯦꯡ ꯑꯁꯨꯝꯅ ꯊꯥꯗ ꯃꯥꯒꯤ ꯏꯃꯥꯗ ꯂꯨꯄꯥ ꯈꯔ ꯄꯤꯔꯒ ꯊꯝꯕꯥꯜꯕꯨ ꯏꯃꯨꯡꯗꯨꯗ ꯂꯩꯍꯜꯂꯛꯈꯤꯕꯅꯤ ꯊꯝꯕꯥꯜꯅ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯏꯙꯤꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯒꯤ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯂꯨꯕꯥꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯊꯝꯕꯥꯜꯒꯤ ꯏꯃꯥ ꯆꯥꯎꯕꯤ ꯁꯍꯔꯒꯤ ꯃꯁꯤ ꯑꯃꯗ ꯐꯛꯆꯦꯠ ꯈꯔ ꯈꯥꯖꯤꯟꯗꯨꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ ꯊꯝꯕꯥꯜ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯖꯔꯛꯈꯤꯗꯦ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯎꯔꯒ ꯃꯥꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯝꯕꯥꯜ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯃꯜ ꯂꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯃꯨꯡ ꯑꯃꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡꯗꯨꯅ ꯌꯥꯅꯅꯕ ꯆꯠꯆꯔꯝꯃꯤ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯗꯦ ꯑꯁꯨꯝꯅ ꯆꯍꯤ 5 ꯌꯨꯝꯗꯨꯗ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗꯨꯒꯤ ꯑꯣꯐꯤꯁꯥꯔꯗꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯀꯁꯥꯔꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯃꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯍꯣꯇꯦꯜ ꯃꯆꯥ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯥꯌꯣꯛꯅꯔꯤ ꯅꯤꯡꯊꯤꯕ ꯂꯩꯀꯣꯜ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯂꯥꯜꯂꯛꯇ꯭ꯔꯒꯁꯨ ꯐꯖꯕ ꯁꯛꯀꯤ ꯋꯥꯔꯤꯗꯤ ꯅꯥꯀꯣꯡ ꯀꯌꯥꯒꯤ ꯄꯣꯊꯥꯅꯐꯝꯅꯤ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯁꯛꯀꯤ ꯋꯥꯔꯤꯗꯤ ꯉꯁꯤ ꯂꯩꯀꯥꯏ ꯂꯥꯟꯅ ꯈꯪꯅꯔꯛꯂꯦꯗꯣ ꯅꯣꯡꯃꯅꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯊꯝꯕꯥꯜꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯋꯥ ꯍꯧꯗꯣꯔꯛꯈꯤ ꯊꯝꯕꯥꯜꯒꯤ ꯏꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤꯡꯕ ꯎꯠꯈꯤ ꯃꯔꯝꯗꯤ ꯊꯝꯕꯥꯜꯅ ꯂꯩरुꯒꯗꯕ ꯏꯃꯨꯡꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯊꯝꯕꯥꯜꯒꯤꯗꯃꯛꯇꯗꯤ ꯃꯐꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩरुꯒꯗꯧꯔꯤꯕꯅꯤ ꯊꯝꯕꯥꯜ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯊꯝꯕꯥꯜꯒꯤ ꯃꯃꯥꯅ ꯈꯟꯖꯕꯗꯤ ꯊꯝꯕꯥꯜꯅ ꯏꯃꯨꯡꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯁꯤꯇꯅꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯕꯗꯤ ꯅꯠꯇꯦ ꯊꯝꯕꯥꯜꯒꯤ ꯏꯃꯥꯁꯨ ꯉꯁꯤꯒꯤ ꯃꯩꯇꯩ ꯁꯃꯥꯖ ꯑꯁꯤꯗ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯃꯥꯡꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯏꯃꯨꯡꯗꯨꯗ ꯃꯧ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯕꯗ ꯃꯑꯣꯡ ꯀꯌꯥ ꯇꯥꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯊꯝꯕꯥꯜꯅ ꯍꯌꯦꯡ ꯋꯥꯅ ꯍꯤꯡꯂꯨꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯏꯃꯨꯡꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯖꯔꯨꯕꯅ ꯐꯩ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯇꯝꯅꯈ꯭ꯔꯦ ꯍꯌꯦꯡꯅꯤ ꯊꯝꯕꯥꯜꯒꯤ ꯂꯨꯍꯣꯡꯕ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯉꯁꯤꯒꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯨꯗ ꯃꯇꯣꯝꯇꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯉꯔꯥꯡꯇ ꯑꯣꯏꯈꯤꯕ ꯃꯇꯝꯗꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯛꯏ ꯂꯥꯏꯔꯕꯤ ꯃꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯃꯇꯝ ꯀꯌꯥꯃꯨꯛ ꯂꯩꯔꯨꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯑꯃꯨꯛ ꯆꯟꯕ ꯇꯥꯔꯦ ꯊꯝꯕꯥꯜ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯕꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯀꯦꯜꯂꯛꯄꯒꯤ ꯃꯈꯣꯜꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯔꯛꯏ ꯃꯦꯔꯥꯒꯤ ꯊꯥꯕꯜꯒꯤ ꯐꯖꯕꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗꯇꯅꯤ ꯊꯝꯕꯥꯜ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯌꯦꯡꯈꯠꯂꯨꯕꯗ ꯊꯥꯖꯗꯨ ꯀꯣꯛꯇꯣꯟ ꯂꯥꯜꯂꯝꯂꯦ ꯊꯝꯕꯥꯜ ꯏꯃꯨꯡ ꯆꯪꯂꯛꯂꯦ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯂꯦ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯊꯝꯕꯥꯜ ꯄꯤꯔꯥꯡꯇꯅ ꯃꯣꯟꯈꯨꯝꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯈꯜꯅ ꯅꯩꯍꯠꯂꯕ ꯊꯝꯕꯥꯜ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯍꯤꯡ ꯃꯃꯩ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯅꯤ ꯐꯅꯦꯛ ꯑꯃꯅꯤ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯇꯝꯕꯤꯕ ꯑꯎꯟꯄꯣꯠ ꯈꯔꯗꯨꯒ ꯐꯅꯗꯤ ꯌꯥꯝꯖꯔꯦ ꯍꯥꯏꯕꯕꯨ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯁꯦꯔꯐꯂꯥꯗ ꯊꯥꯡꯒꯠꯇꯨꯅ ꯑꯣꯟꯕ ꯇꯥꯔꯒꯗꯤ ꯊꯝꯕꯥꯜꯒꯤ ꯑꯎꯟꯄꯣꯠꯇꯨ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 3ꯗꯤ ꯁꯣꯏꯗꯅꯃꯛ ꯋꯥꯠꯀꯅꯤ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯃꯥ ꯆꯥꯎꯕꯤ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯍꯣꯇꯦꯜꯗꯨ ꯉꯁꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯊꯣꯡ ꯂꯣꯟꯕꯒꯨꯝ ꯇꯧꯏ ꯊꯝꯕꯥꯜ ꯂꯩꯇꯕꯗ ꯌꯨꯝꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯎꯟꯈꯤꯕ ꯑꯎꯟꯄꯣꯠꯇꯨ ꯏꯌꯥꯝ ꯌꯥꯝꯈꯤꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯪꯕ ꯃꯇꯝꯗ ꯄꯩꯁꯥ ꯍꯦꯟꯅ ꯐꯪꯒꯗꯕ ꯊꯕꯛ ꯊꯤꯗꯨꯅ
ꯁꯦꯜ ꯀꯟꯅ ꯇꯥꯟꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯜ ꯈꯔꯅ ꯃꯁꯥꯒꯤ ꯑꯎꯟꯄꯣꯠ ꯈꯔ ꯂꯩꯁꯤꯜꯂꯒ ꯇꯝꯕꯤꯈꯤꯒꯦ ꯈꯜꯂꯤ꯫ ꯉꯁꯤꯗꯤ ꯆꯥꯎꯕꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯒ ꯊꯝꯕꯥꯜꯅ ꯂꯩꯈꯤꯕ ꯏꯃꯨꯡꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯉꯁꯤꯗꯤ ꯊꯝꯕꯥꯜꯅ ꯂꯨꯍꯣꯡꯈꯤꯕꯁꯤ ꯊꯥ ꯑꯃꯔꯣꯝ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯅꯤ ꯊꯝꯕꯥꯜ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯔꯗꯨꯅ ꯂꯥꯏꯔꯕꯤ ꯃꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯝꯕꯥꯜꯒꯤ ꯀꯥꯏꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒꯤ ꯁꯛꯇꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯆꯥꯎꯕꯤꯅ ꯊꯥꯖꯔꯨꯗꯦ꯫ ꯃꯁꯥꯒꯤ ꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ, "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯨꯄꯤ ꯃꯆꯥ? ꯅꯠꯇꯦ, ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ?" "ꯏꯃꯥ, ꯁꯍꯔꯒꯤ ꯐꯨꯔꯥ ꯗꯂꯥꯟꯗꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯤꯔꯛꯂꯦ꯫ ꯃꯐꯝꯗꯨꯗꯗꯤ ꯃꯤꯒꯤ ꯃꯃꯜꯁꯨ ꯂꯩꯔꯝꯗꯦ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯆꯥꯎꯕꯤ ꯑꯃꯨꯛꯁꯨ ꯍꯪꯉꯤ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯁꯦ, ꯏꯃꯥ ꯂꯩꯔꯤ, ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯏꯃꯥꯗ ꯁꯦꯡꯅ ꯈꯨꯝꯃꯨ." ꯊꯝꯕꯥꯜ ꯐꯥꯔꯕ ꯃꯁꯝꯗꯨ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯕꯤꯗ꯭ꯔꯕ ꯂꯥꯏꯙꯤ ꯂꯨꯍꯣꯡꯕ ꯁꯥꯟꯅꯕꯒꯨꯝ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯊꯣꯛꯂꯨꯔꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯅ ꯇꯝꯕꯤꯕ ꯑꯎꯟꯄꯣꯠ ꯈꯔꯗꯣ ꯆꯠꯅꯕꯤꯒꯤ ꯁꯦꯔꯐꯂꯥꯗ ꯈꯜ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯉꯝꯂꯛꯇ꯭ꯔꯦ." ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯆꯥꯎꯕꯤ ꯃꯤꯠꯂꯨꯗ ꯈꯥꯝꯕ ꯅꯪꯍꯧꯗꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯑꯩ ꯂꯩ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯂꯨꯕꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯀꯅꯥꯗꯕꯨꯗꯤ ꯇꯥꯏꯅꯔꯨꯒꯅꯤ? ꯀꯔꯤ ꯎꯄꯥꯏ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯨꯒꯅꯤ ꯆꯥꯎꯕꯤ? ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯗꯤ ꯅꯨꯄꯤꯕꯨ ꯃꯃꯜ ꯌꯥꯎꯗꯅ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯈꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯤ꯫ ꯊꯝꯕꯥꯜ ꯉꯁꯤꯇ ꯈꯪꯂꯛꯏ, ꯄꯨꯟꯁꯤꯁꯤ ꯍꯤꯡꯕꯗ ꯑꯁꯨꯛ ꯂꯨꯏ ꯍꯥꯏꯕ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯃꯪꯒꯨꯝꯕꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯨꯛ ꯅꯤꯡꯊꯤꯖꯔꯝꯕꯤ ꯃꯥꯏꯊꯣꯡꯗꯨ ꯉꯁꯤꯗꯤ ꯁꯛꯐꯝ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯉꯁꯤꯁꯤꯅꯤ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ꯫ ꯊꯝꯕꯥꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯨ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯥꯒꯤ ꯂꯐꯨ ꯃꯈꯣꯡꯒꯤ ꯂꯥꯏꯙꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯇꯥꯔꯛꯏ ꯙꯟ ꯖꯟꯇ꯭ꯔ ꯁꯪꯒꯤꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯒꯤ ꯈꯣꯡꯆꯠ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜ ꯃꯛꯇꯗꯅꯤ꯫ ꯊꯝꯕꯥꯜ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯗꯦ, ꯄꯨꯟꯁꯤꯗꯨ ꯑꯗꯨꯃꯛ ꯍꯤꯡꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯆꯍꯤ ꯌꯥꯝꯂꯕ ꯂꯨꯕꯥꯛ ꯃꯅꯨꯡꯒꯤ ꯂꯥꯏꯙꯤꯗꯨ ꯉꯁꯤꯗꯤ ꯍꯥꯡꯗꯣꯛꯂꯨꯕꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯃꯥꯒ ꯀꯥꯏꯅꯔꯨꯕꯗꯨꯗ ꯉꯁꯤꯗꯤ ꯊꯝꯕꯥꯜꯒꯤ ꯁꯛꯇꯝꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯊꯝꯕꯥꯜ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯣꯜꯂꯕ ꯁꯛꯐꯝꯁꯤꯗ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯔꯥ? ꯑꯩ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯒꯇ ꯂꯩꯃꯤꯟꯅꯔꯝꯕ, ꯅꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯤ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯤꯔꯝꯕꯤ ꯅꯇꯥ ꯊꯝꯕꯥꯜꯅꯦ꯫ ꯉꯁꯤꯗꯒꯤ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏꯌꯦ, ꯅꯈꯣꯏꯒ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯁꯤꯀꯣ." ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯆꯤꯡꯒꯤ ꯑꯣꯖꯥ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯨ ꯐꯅ ꯐꯖꯅ ꯈꯣꯡꯒꯠꯂꯛꯂꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ ꯆꯔꯣꯏꯁꯤꯡꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯕ ꯌꯥꯎꯔꯕꯔꯥ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯇꯦꯡꯊꯥꯔꯛꯈ꯭ꯔꯦ꯫ ꯑꯩ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯑꯃꯝ ꯑꯉꯥꯟꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯔ ꯈꯔ ꯉꯥꯜꯂꯛꯂꯦ꯫ ꯏꯈꯣꯡ ꯑꯅꯤꯁꯤ ꯀꯥꯡꯊꯣꯜꯗꯨꯗ ꯌꯥꯟꯊꯗꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯃꯛꯇꯗꯅꯤ ꯕꯦꯅꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯀꯟꯅ ꯂꯥꯎꯅꯔꯛꯈꯤꯕꯗꯣ꯫ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒ ꯊꯪꯅꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯑꯉꯥꯡ ꯌꯥꯝꯕ ꯏꯃꯨꯡꯒꯤ ꯍꯧꯅꯁꯥ ꯄꯪꯂꯥꯡ ꯂꯥꯡꯕꯗꯨ ꯕꯦꯅꯥꯎ ꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯒꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯕꯦꯅꯥꯎ ꯈꯣꯏꯒꯤ ꯇꯥꯗꯗꯨꯗ ꯉꯥꯡꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯍꯟꯗꯛꯇꯤ ꯂꯥꯡꯕ ꯈꯔ ꯈꯔ ꯐꯈ꯭ꯔꯕꯅꯤ꯫ ꯇꯥꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯂꯣꯟ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯄꯥꯈꯠꯄꯒꯤ ꯈꯣꯟꯖꯦꯜ, ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯤꯗꯤ ꯍꯔꯥꯎꯕꯒꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯂꯥꯡꯅꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯈꯔ ꯈꯤꯠ ꯊꯋꯥꯏ ꯋꯥꯅ ꯂꯧꯖꯔꯤꯕꯁꯤ ꯕꯦꯅꯥꯎꯒꯤ ꯃꯃꯥ ꯏꯇꯩꯃꯗꯨꯅꯤ꯫ ꯀꯔꯤ ꯇꯧꯅꯔꯕ ꯖꯥꯠꯅꯣ ꯏꯇꯣꯝꯇ ꯈꯜꯂꯤ꯫ ꯐꯣꯟ ꯇꯥꯗꯕ ꯋꯥꯈꯜꯗꯨꯅ ꯑꯩꯕꯨ ꯆꯃꯝꯅꯍꯜꯂꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯃꯛꯇꯗꯅꯤ ꯕꯦꯅꯥꯎꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯣꯡ ꯅꯝꯂꯔꯦ꯫ ꯑꯩꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯍꯪꯂꯨꯏ,
Benau kari tawre ima baba khanabra aigi wahangtuda Benau sor thabet holaduna marol ka tu iphai phairaduna hairam me khanade oza ngasi ahing mi kharana aikhoge khulsigi mamangda uriba khul macha se mai thakre atu aikhoge khuldon su lalakle aduna aikhoi lanchela se Benau gi wahaiduda ai langtak na hangi kadai da sengada oza atuti kanana khangbra pangsil chengada bani ato oza di chelingdrabasu adom leibiyo makhoina lakpa matamda oza di mitai ni haina khompiyo adubu kharadi section piyo ko makhoi di ahal ni angang ni nupi ni haipa nusipa khangtana mi bu panghata hatpani ato oza ai chalage ko Benau du mamitagi pirang sitharaduna inaktagi taping senkre ai wa makha amatasu nganghaudre kari tagudabano khangdana adumak laihore mitkup adumak tada Benau gi ima pabum ahal oiraba pupu amadi masi ani manau manga duga loinana poyom kharaga imungdagi chenthora ai thongjin du kan thukduna mapalom da lepi Benau gi babaduna chatna ai bu yenglaga kanna laura oza ibo yaima ai khoi lan chelu khige karisu pubanatte phirol khara senatana oza di isorge nongtamdagi karisu soktaba oipiyo aina makhoi maraktudagi yamna nungsikhibadi Benau gi pupudugi mataudune aduk yamna ahal oiraba chasu yaudravadi khong thangba ngamjadraba amadi mamit phauba sengna udaba matamtuda thawai hingnabagi damak lanjeli bani haiduna tingkhang tumbau marak aduda angamba chingmai aduda Benau na makhut sambiduna kaya wanadi chenmin nakhiba ipagum laba ahal dugi awabado urubada pakhat padi tarai thokiduna aigi mitagi pirang marik kharadi sinthara mitkup aduda ningsingla thaina ipa ipusingna thawai hingnana ba lanjena ba haibadu asum tarungani ko adubu matamduna amani aduga ngasigi sina karamba ama kariginone wakhal yaudaba sanga gi matawgum mina mibu hatkadabagi tanariba makhogi thamoiduda nungsiba haibadu machet amata paktaba jatla ihe ngasidi metric parikha gi humni sanba angka thokpa numit ni dana Benau du ngarang angka khara takpiyu hairambani parikha di tarai thokraduna ma di thawai hingnena ba lajena khredana laiksu phakraba angang ni onthokpani hek mangida nahaldasu kanna oinajarambani ozana hayeng imphal chatpada aibusu khara pubiyu haidana phare makhoi chenkhiba phare adubu aidi mangak nabagom ikhongse thangba thoktana adumak leptana lehowi mitkup aduda ningsingla yomgi nupigi wahai singdo haujik singi irang yamna phatte haibani ozaga oiba chatpiranuwo yumda asum leibiro phattanung daga thoklagadi aikhoidani mangjagadaba talapni haiduna tawribadusu haikru manada yombagumani yengu namanaba binoisu singda ozama oiribani nongmatasu chatpa ude talapsu nangondagi kokthong ama hena phanglibani kanadi aigi wadine u suba yaugera sek saba yaugera amata hosi maduna henadum kanagani ko nangna hainaba ikairabasu ai awange khuramani de chatlaga nangna biruge khalubada nokningla adubu tawrokliba moong asida hairuragadi magi wahaidu masinda lai tongbagum karimata hek khetokningai leite nupani ngami haiduna magi wahai khudingmak namhatlaga ukhul asida oza ama oina lakhibani haujikti kari tawni thorakpa khudingmak laibakini khandokpa taredana aina haifetang laithoktuna yengbadadi urai makhoi taramok pareng sana makhagi lambidagi kakhalakpadu ai swai lawi soidedana ngasidi laibak thiba lai thajaganba aini adubu matang sidadi phana phajana nungsira sinban sida Hare Krishna haiduna amuk anirak sonduna koktagi khong phauba itom tamak nanthajai seluduna su hinglaroi hera aisu nupa masani thamoi asuk pikpa haunade thokla bani makhoi sumini thenglaba taredana sor pungpham yengi yetadi lei mai paklaba yai ithanta wakhal amuk sakthok sei
inak yoksilaktri lablapna makhoi marakta amana hairae makhoigi marolni ai khangde adubu aina khanbada nang kanano haiduna hanglakpa male aina khumki ai oza ibu yaimani amana amuk manipuri da hanglae tangkhul natte ai maitai ni imphal dagi mafam sida oza oiba lakpani sahi manga rom surakle aigi pakhumdu da makhoi ngaihak aibu munna yengi makhoi gi marak tudasu aina khangba makhoi mari mukti mayauri nongma makhoi khara laklaga sel khara mateng pangbiyu hairabaduni maduda aigi talabka imung manunggi wariga likhibani madudagi makhoi amuk lakhidre ngaihak pumchik siklurabani asikpadu thugairaduna masam khara sangbaduna hangla e yumsidi mi amata leitabra hoi leite loinamak chenkrabani tanjaduda makhoi anina benau khoigi imungdagi benaugi boboktu soro soro laktana singthora e haima aidi ngasai makhai ahal sigi wakhaldi kauthuklurethana nongma pam yalingaida u ama tektuna makhongda nanbadagi makhongsi thangba yadana leirakpa sahi phadorabani makhoigi mataududa ai sauningbana sor phungatlabani ngangningbana su sinbalsi thakha phan phan songla e adubu mapal thokna saubado utuna makhoiga muknarubadi yabana tedo aigumba amadi pangkui kuigadaba mande makhoi tara muktuna aduna ai itap tapna khame inausa ahalse masangam daba kuirabani yarabadi nakhoi sauranu ahal sidangdi aigi ma yengbiduna thambiramu aigi wahaidu makhoina taade aisu khambadi lepte itatatana aina khamanbaduda nungsirak karino handakti ahaldo thadorakle kibana laihau tawramlaba isani adubu thamoisi kharadi sauthuksarakle ahaldu kanbangam jabaduda sinbalsi khajik kankhatuna haiphet ai noksabata ngairi ngaiduda masama u khara phabaduna aroibo oina hairamlaga inakta gisatkhibado ngasigi numitta ojasu mafamse thadokadabani madu natrabadi kaya nungairoi ai soi lawi maka lamduraba maithungsi amuk sauningla e karino ne makhoi sibu mina tabra onthoknasu tamthikreda aisu nakhoi amadi nakhoi miyam gidama khanduna mafam sida oza oiba lakhibani pharabasu phatabasu aise oza nine oza singi oza hauzik amuk taminarasi wari masa athel pot Manihar babu lamdamdugi di masin chatpa amani thaudok khuding chithagande oza masa amasu hanna oiramme cha glass to amuk anirak chupluraga tapna haire e ibo thajadeda aikhoina pisak piklingaidagi ngasi sahi nifu helabasi phau sembirakta balambi ni school dusu adu mangai oza nena tawribadusu mafam marang khangdaba amani kahaboi kadaboy club ki member singdugi maraktagi amana oza manihar ki wahaiduda makha taraklammi asumbani oza handakti mantri to soidana laklani nahal aikhoi ki club ki member singda yamna phajana wari tawra e lambi duga khulduga sabjin basu sarkar ki maikai dagi angamba mateng panglani aduga school sanga baduda laklage haidana baton phauba lahurabani hoi hoi adumna bu habirak labadi aikhoi gi laibak phabane oza school du hangchitsi sangara sira khalli oza na sabhabati khara oibiyu oza manihar itap tapna khumla e aigi wadi nakhoina haiba khuding yaida adudi oza aikhoi amuk yaujakhrage phani mayamdu mathang mathang thokki oza manihar wakhal tahuwi handakti mantri se khara thina sehodaba yade school sibu lokhat pinaba aduga lambi sorok ni kaidana tawribasina marol ama nong taragana pukri nong tadragana upulna laisil ha भोट काखिबा नुमितुदगी उबा फंखिदबानी मसी कौबोइरे राजनीति हाइबदो अदुबु फजबो वाहिना सैबा ताबनी नत्रबदी स्कूल लौखतपदी लारदना इसाउ साउना सै चादौरिबनी वाखल अमदा तौजरिबा ओजा मनिहारदो मागी नुपी इबेलैना संसिलक्तुना हाइरे
Ho karino kanabuno sei sagadoribo Hera hangchitse mantri lakadoriye maduda sabhapati oibada ngangnanaba wa khalamlibani nangsu khara ke maudana numittugi athel pot lanbado yaw mang khara tharau hoi hoi thabak leitabaki haunaba migi sanwainabado khamba yawba haibaduni Oza Manihar masadu iring lengte tapna haide e Miyamgi thabakta isagi matam khara kaithokpa pamurabadi karamna miyamgi seba tawgadoribano O aigi wadi karimata hek kanadese Haujiki matam sidabu nangna miyamgi ni haidana saba thakpa sangdaba makhai hotnaribase mina mi oina masing thadaba sidabu aina tawba thabakta ngangnariba singdo Makadang soklaga toksani saurunu Kaikhel dum thokludona nga leiru chathokse Ngasidi wakhal nungai Kaithelga kanamata chana deta Karigi O ballaire Ihe aidi kaubu kauru re Ngasina karigini haibage Kanana khangpot oda Angang ningai tawbasu ban hekta tawba lebak asidabu Ludi lukre Sahi karasida honglak liba moongse Iram damsida Atay lairi ba ingkol mase simaga yum simaga isanupi binagi mingda panbiram na si Oza Manihar magi nupigi wahay aduda mamitu haipet pairap yenglaga hayre e Mayom pan krabi binada Aikogi yomga ingkol gasi pikrasi haipa Hoy Aikoy na kanay dalay ba Aikoy di ngasi hayang khangraba sidabu tawriba irang sidabu Hai ngai khon he matam kharadi hingmina khisine Mantri lakadaba numitni mayamdu panglangda langnai saukraba lampak tu mina kumthan thalli club kina harol singna kari karino lapu yongba festival thetpana singba sem saba loire Oza Manihardu yamna nanna magi pamjaba phi setuna thorai masadu mong hade singlemi una saba murti du mangai wang sawi lemi lawai oirap tangliba makoktu makutuna masamdu nala duna lai Oza Manihar yorokpaduda mayamdu khara haraungnei club kilusingba ani ahumna mahakpu oklamme phana kuire mantri ngainarakliba miyamna nungthelgi pung mari helakle mayamdu ngangnare e haujik laklabasu wa ngangbagi matamdi leireroibu sak utpadunodi kaidongni election gi matamdadi ikhongbu paibane kappu kapane Is angakpani Bot hek kakibadagi masak phawba ukhidrabani Handaki mantri danate mamangai dagini Aikhogi kendragi mantri sidabu khara matawre Amana amuk hairamme Ngai khoda ngaibagi ngaiba ngayaktadi ngamina khisi Kayam kuini haibage Garida lakadabudubu Aikhoidi nahasu haijakibaduni MLA mantri haibasina ngangba wadi angangi masin gumbani Hera nakoisu nasin ama pali haidana pangang de hek ngangladana madu yaponte ko mayamdu dagi khara amadi sauna hawgalaktuna mapi phawba samnarakpa yaunarakle sarang nariba tanjadu da mantri ki wakar ani khag hairang changla e miya maraktu dagi ama anina sangsinduna hangi mafam sidang asi mantri laklaroida kanagi mantri no aikoi sardi Nahaldagi tour program chatkri tha makhai ama chatkadabani marol du phairaga mamit mana suktuktuna hairakpani asakpa maida gi haiba haibaduni mayamdu dagi khara thoraktuna lakliba mantri ki wakar ni haiba ani du phuba hawgalai adubu amuk anirak thabaduda adumak tukhre aduga amana sauraba mayamdu khara amuk themjillamme Oza Manihar kochen chenduna miyamdu themjilli Asokpa singdu ising thaduna laikat nei Oza Manihar makut masa thangatuna ipa pakatuna laura e Mayam amukta tathabiyu asokpa sisu doctor da punana ba tausi sauba yade mantri du chattaba yadaduna chatkiba oiramgani hayeng amuk sanglaba kanda laksani da Mayam du khara tapthana khre Oza Manihar tapna wakhal tawi hayeng amuka laktabadi kamdauba hariba mikup atumakta Gari jeep amakhak thaujila e mayamdu khara handokna ki asokpa singdu gari du da adum hapkat khre
ꯑꯣꯖꯥ ꯃꯅꯤꯍꯥꯔ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯁꯣꯔ ꯃꯄꯤ ꯑꯃꯇꯪ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯦ꯫ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯑꯃ ꯑꯅꯤꯅ ꯍꯪꯂꯛꯏ, "ꯉꯁꯤꯒꯤ ꯃꯤꯇꯤꯟꯁꯤ ꯀꯅꯥꯅ ꯀꯧꯕꯅꯣ?" ꯑꯣꯖꯥ ꯃꯅꯤꯍꯥꯔ ꯏꯇꯞ ꯇꯞꯅ ꯈꯨꯝꯖꯩ, "ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ?" "ꯃꯟꯇ꯭ꯔꯤꯒꯤ ꯃꯤ ꯐꯨꯔꯤꯕ ꯑꯃꯅ ꯁꯣꯛꯂꯤꯕ ꯃꯗꯨꯒꯤ ꯗꯥꯏꯇ ꯅꯈꯣꯏꯅ ꯄꯨꯒꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯎ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ, ꯆꯠꯁꯤ." ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯃꯅꯤꯍꯥꯔ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ꯫ ꯃꯌꯥꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯈꯤꯕꯒ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯍꯟꯅꯈꯤ꯫ ꯍꯥꯞꯆꯔꯤꯕ ꯋꯥꯔꯤ ꯑꯍꯨꯝꯁꯤ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯄꯥꯎꯅꯝꯒꯤ ꯋꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫